ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯗꯦꯔꯤꯛ ꯑꯣꯏꯅꯥꯝ꯫ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯈꯛ ꯄꯥꯡꯊꯣꯛꯆꯕ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯄꯨꯛꯅꯤꯡꯕꯨ ꯂꯩꯇꯥꯍꯟꯗꯕ ꯅꯤꯡꯉꯣꯜꯁꯤꯡꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯊꯥꯅꯤ ꯍꯤꯌꯥꯡꯒꯩ꯫ ꯃꯕꯨꯡ ꯃꯆꯜꯗ ꯇꯔꯛ ꯇꯔꯛ ꯂꯩꯖꯔꯝꯕ ꯌꯨꯝꯗꯣ ꯍꯧꯖꯤꯛꯇꯤ ꯃꯆꯜꯅ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯄꯅ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯅꯧꯅ ꯃꯆꯥ ꯑꯅꯤꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯕ ꯑꯣꯏꯕꯅ ꯃꯕꯨꯡ ꯃꯥꯅꯗꯤ ꯃꯆꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯩ꯫ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯛꯂꯕꯁꯨ ꯃꯆꯜ ꯑꯁꯤꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯊꯤꯗꯦ꯫ ꯃꯩꯔꯥꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯒꯤ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤ ꯂꯩꯁꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯎꯕ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯊꯝꯗꯨꯅ "ꯅꯨꯄꯥ ꯍꯜꯂꯛꯑꯕꯣ?" ꯃꯩꯔꯥꯕ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯊꯗꯨꯅ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨꯗ "ꯍꯜꯂꯛꯑꯦ." ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯑꯣꯏꯅ ꯂꯩꯁꯅꯥꯁꯨ ꯐꯝꯊꯗꯨꯅ "ꯅꯨꯄꯥ ꯋꯥ ꯑꯃꯇ ꯍꯧꯗꯣꯛꯀꯦ." "ꯀꯩ ꯋꯥꯅꯣ?" "ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ, ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤꯁꯨ ꯄꯥꯎꯗꯣ ꯍꯥꯏꯔꯨꯅꯕ ꯇꯧꯁꯤ." "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯒꯤꯗꯤ ꯄꯥꯎ ꯍꯩꯕ ꯂꯥꯛꯑꯝꯃꯕ꯭ꯔꯣ?" "ꯉꯁꯥꯏ ꯂꯥꯛꯑꯝꯃꯤ, ꯑꯗꯣ ꯑꯩ ꯍꯟꯗꯛꯇꯤ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ." "ꯀꯔꯤꯒꯤ?" "ꯃꯣꯏꯗ ꯈꯛꯅ ꯀꯃꯥꯏꯅ ꯁꯤꯜ ꯂꯥꯡ ꯇꯧꯍꯧꯗꯣꯏꯅꯣ? ꯍꯟꯗꯛꯅ ꯂꯨꯍꯣꯡꯕ ꯃꯇꯨꯡꯒꯤ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯂꯩꯔꯝꯗꯕꯗꯣ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯛꯅ ꯑꯃꯗꯤ ꯃꯣꯏꯗꯥꯅ ꯃꯄꯥ ꯁꯛꯅꯅꯤ ꯂꯩꯔꯤꯕꯁꯤ." ꯃꯩꯔꯥꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯆꯜꯕꯨ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯁꯅꯥꯅ "ꯑꯗꯣ ꯅꯨꯄꯥ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯄꯥꯎ ꯍꯥꯏꯕ ꯆꯠꯇꯣꯏꯅꯣ?" ꯃꯩꯔꯥꯕꯅ "ꯆꯌꯣꯜ ꯑꯅꯤꯔꯣꯝꯗꯤ ꯋꯥꯠꯂꯝꯈꯤꯅꯤ. ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯦꯛꯇ ꯄꯥꯎꯗꯣ ꯍꯥꯏꯔꯨꯔꯒꯦ." "ꯆꯠꯂꯤꯉꯩꯗ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯪꯕꯤꯔꯛꯑꯣ." ꯃꯩꯔꯥꯕ ꯅꯨꯡꯉꯥꯏꯇꯅ "ꯏꯆꯜꯗꯣ ꯃꯅꯤꯡ ꯊꯨꯡꯖꯔꯛꯇ꯭ꯔꯕꯅꯤ. ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯕꯨꯡ ꯑꯩꯈꯛꯅ ꯍꯣꯠꯅꯔꯛꯄꯅ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯌꯣꯝꯁꯤꯟꯗꯨꯅ ꯆꯥꯎꯔꯛꯄꯅꯤ. ꯅꯨꯄꯤ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯋꯥꯗꯕ ꯉꯝꯗꯦ. ꯏꯆꯜꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯍꯟꯅꯤꯡꯗꯦ. ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯆꯜꯒꯤ ꯄꯨꯛꯅꯤꯡꯕꯨ ꯄꯦꯜꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ." ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯍꯥꯛꯁꯨ ꯄꯨꯝꯅꯃꯛ ꯈꯪꯏ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯨꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯃꯣꯏꯗ ꯃꯁꯤꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ. ꯑꯩꯈꯣꯏꯁꯨ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯤ ꯏꯕꯦꯝꯃꯁꯨ ꯃꯊꯟꯇꯅꯤ. ꯀꯔꯤꯒꯤ ꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯣꯏꯅꯣ? ꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯅꯪ ꯑꯩꯒꯤꯁꯨ ꯃꯍꯥꯛ ꯈꯛꯇꯅꯤ. ꯑꯗꯨꯅ ꯐꯅ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯕꯁꯨ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ." "ꯐꯔꯦ, ꯑꯩ ꯑꯃꯨꯛꯇ ꯆꯥꯏꯊꯅꯕ ꯇꯧꯔꯒꯦ. ꯅꯪꯁꯨ ꯇꯧꯔꯝꯃꯤꯗꯣ ꯂꯣꯏꯁꯤꯟꯖꯔꯣ." ꯃꯩꯔꯥꯕꯁꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯂꯤꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯧ ꯑꯍꯜ ꯑꯣꯏꯔꯤꯕ ꯂꯥꯏꯕꯤꯅ "ꯃꯧ ꯑꯇꯣꯝꯕꯤ, ꯅꯪꯕꯨ ꯍꯟꯗꯛ ꯁꯅꯥꯃꯁꯥꯏ ꯍꯥꯏꯕꯗꯨ ꯂꯣꯏꯗ꯭ꯔꯤꯕꯣ?" ꯃꯧ ꯑꯇꯣꯝꯕꯤ ꯆꯥꯏꯕꯤꯁꯨ ꯃꯆꯦꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ "ꯂꯣꯏꯔꯦ ꯏꯆꯦ. ꯉꯔꯥꯡ ꯃꯩꯇꯥꯇꯣꯟꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯧꯔꯛꯏ. ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ. ꯏꯆꯦꯗ ꯎꯠꯀꯦ ꯇꯧꯔꯝꯕꯅꯤ." "ꯑꯩꯒꯤꯁꯨ ꯍꯟꯗꯛ ꯁꯥꯈꯤ. ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯒꯤ ꯃꯊꯪꯗꯗꯤ ꯂꯧꯔꯕꯕꯨ ꯁꯣꯏꯗꯅ ꯌꯥꯔꯅꯤ." ꯂꯥꯏꯕꯤꯅ ꯃꯧ ꯑꯍꯜ, ꯃꯧ ꯌꯥꯏꯃꯅ ꯅꯨꯡꯁꯤ, ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤꯅ ꯆꯥꯏꯕꯤ, ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯅꯨꯄꯤꯅꯤ꯫ ꯆꯥꯎꯕꯅ ꯑꯍꯜ, ꯃꯥꯟꯖꯅ ꯌꯥꯏꯃ, ꯑꯃꯗꯤ ꯀꯥꯎꯔꯦꯜꯅ ꯑꯇꯣꯝꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯍꯜ ꯄꯥꯟꯗ꯭ꯔꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯜꯂꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯧ ꯑꯍꯜ ꯑꯃꯗꯤ ꯑꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯍꯨꯝꯅ ꯄꯥꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯅꯨꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯇꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯗ ꯍꯦꯟꯖꯥꯡ ꯑꯗꯨ ꯃꯟꯗꯨꯅ ꯂꯩ꯫ ꯂꯥꯏꯕꯤꯅ "ꯃꯧ ꯑꯇꯣꯝꯕꯤ, ꯈꯪꯗꯦꯗ, ꯃꯤꯁꯤꯡꯁꯦ ꯀꯜꯂꯛꯄ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ." ꯆꯥꯏꯕꯤ ꯃꯃꯤꯠꯀꯗꯣ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯗ ꯄꯩꯅ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ "ꯍꯣꯏꯅꯦ ꯏꯆꯦ, ꯀꯜꯂꯛꯄ ꯃꯤ ꯂꯩꯔꯝꯅꯤꯀꯣ. ꯑꯗꯨ ꯑꯗꯥꯒꯤ ꯈꯪꯗꯦꯗ ꯏꯆꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛꯀꯧꯕꯗꯅꯦ ꯃꯆꯨꯝꯇ ꯈꯩ ꯀꯦꯊꯔꯒ ꯆꯠꯀꯦ ꯁꯤꯅꯤ." "ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ, ꯇꯥꯡꯅ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ. ꯑꯩꯁꯨꯅꯦ ꯀꯦꯊꯔꯒ ꯐꯤꯖꯣꯜ ꯑꯇꯥꯡꯕ ꯁꯦꯠꯂꯒ ꯆꯠꯇꯣꯔꯤꯕꯅꯤ." ꯆꯥꯏꯕꯤ ꯎꯁꯤꯠꯇꯅ ꯃꯆꯦ ꯌꯥꯏꯃ ꯅꯨꯡꯁꯤꯗ ꯍꯥꯏꯔꯛꯏ "ꯏꯆꯦ ꯌꯥꯏꯃ, ꯏꯆꯦꯗꯤ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ?"
ꯏꯆꯦꯒꯤꯁꯨ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤꯁꯨ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎꯒ ꯂꯥꯛꯑꯝꯃꯕ꯭ꯔꯣ ꯅꯨꯡꯁꯤꯅ ꯂꯥꯛꯑꯝꯗ꯭ꯔꯤꯌꯦ ꯏꯅꯥꯎ ꯂꯥꯏꯕꯤꯅ ꯃꯧ ꯑꯇꯣꯝꯕꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯇꯣꯏꯅꯣ ꯃꯕꯨꯡꯅꯦꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎ ꯑꯅꯤ ꯁꯨꯅ ꯆꯥꯔꯝꯃꯣꯏꯌꯦ ꯍꯣꯏꯅꯦ ꯈꯪꯗ꯭ꯔꯦꯗ ꯏꯆꯦꯍꯟ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯦꯠꯅꯕ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦꯀꯣ ꯂꯥꯏꯕꯤꯅ ꯀꯥꯟꯅꯗꯦꯁꯦ ꯆꯥꯛꯁꯦ ꯂꯣꯏꯔꯛꯂꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯃꯣꯏ ꯇꯥꯆꯧ ꯍꯣꯏ ꯌꯥꯏꯃ ꯑꯇꯣꯝꯕ ꯍꯣꯏꯗꯣ ꯑꯩ ꯀꯧꯔꯨꯔꯒꯦ ꯅꯪ ꯆꯥꯛꯁꯦ ꯊꯤꯔꯝꯃꯣ ꯍꯣꯏ ꯏꯆꯦ ꯀꯧꯔꯨꯔꯣ ꯌꯨꯝ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯧ ꯑꯍꯟ ꯑꯃꯗꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯛ ꯀꯥꯞꯅ ꯄꯣꯡꯊꯣꯛꯅ ꯂꯩꯔꯝꯃꯤ ꯃꯧ ꯌꯥꯏꯃ ꯅꯨꯡꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯀꯅꯥ ꯂꯩꯇꯕ ꯑꯃꯒꯨꯝ ꯂꯩꯖꯔꯝꯃꯤ ꯃꯆꯦ ꯑꯃꯗꯤ ꯃꯅꯥꯎꯅꯁꯨ ꯎꯁꯤꯠꯂꯝꯗꯦ ꯃꯍꯥꯛꯅ ꯈꯔ ꯇꯞꯆꯕ ꯅꯤꯡꯉꯝꯖꯗꯕ ꯑꯁꯤꯗ ꯍꯦꯟꯅ ꯃꯈꯣꯏꯅ ꯊꯧꯁꯥꯗꯦ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯩꯔꯥꯕ ꯉꯟꯅ ꯍꯧꯗꯨꯅ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯩꯁꯅꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ ꯃꯩꯔꯥꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯅꯨꯄꯤ ꯑꯩ ꯏꯆꯜꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯈ꯭ꯔꯦꯅꯦ ꯃꯇꯝꯁꯦ ꯍꯜꯂꯛꯑꯒ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯅꯪꯕꯨ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯊꯣꯛꯂꯛꯑꯒꯦ ꯅꯨꯄꯥ ꯆꯠꯄꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯕꯤꯔꯛꯑꯝꯃꯣ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯊꯕꯛ ꯆꯠꯄꯗꯣ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯄꯤꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯟꯖꯔꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯒꯦ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯏꯕꯦꯝꯃꯗꯣ ꯍꯥꯏꯔꯝꯒꯦ ꯁꯣꯝꯗ ꯃꯧ ꯑꯅꯤꯗꯨꯗꯤ ꯌꯥꯍꯧ ꯊꯦꯡꯂꯤꯈꯩ ꯍꯧꯒꯠꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯨꯡꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯂꯥꯏꯕꯤꯅ ꯏꯅꯥꯎ ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ ꯆꯥꯛꯀꯧꯕ ꯀꯨꯏꯔꯛꯇ꯭ꯔꯦ ꯈꯔ ꯂꯩꯔꯗꯤ ꯀꯩꯊꯦꯜꯒꯁꯦ ꯃꯤꯅ ꯄꯥꯎꯅꯝꯃꯅꯤ ꯑꯗꯨꯅ ꯉꯜꯂꯤꯉꯩꯗ ꯂꯩꯁꯤꯜꯂꯒ ꯊꯝꯕ ꯌꯥꯕꯗꯨꯗꯤ ꯂꯩꯁꯤꯜꯍꯧꯅꯕ ꯁꯥꯏꯕꯤꯅ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯂꯩꯅꯤꯡꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯁꯨ ꯏꯆꯦꯗ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ ꯂꯥꯏꯕꯤ ꯀꯣꯟꯊꯣꯡꯔꯣꯝꯗ ꯆꯪꯂꯛꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯅꯪ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯃꯧ ꯌꯥꯏꯃꯒꯤ ꯃꯕꯨꯡꯗꯨ ꯅꯠꯇ꯭ꯔꯅꯦ ꯁꯥꯏꯕꯤꯁꯨ ꯃꯆꯦꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯊꯣꯔꯛꯏ ꯂꯥꯛꯂꯤꯕ ꯃꯤꯗꯨ ꯎꯕꯗ ꯍꯣꯏꯅꯦ ꯏꯆꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯌꯥꯏꯒꯤ ꯃꯕꯨꯡ ꯂꯥꯏꯔꯕꯗꯨꯅꯤꯅꯦ ꯁꯥꯏꯕꯤꯅ ꯃꯥꯒꯤꯁꯤꯕꯨ ꯏꯆꯦꯍꯟ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯩꯕ ꯂꯥꯛꯏꯖꯥꯠꯂꯣ ꯑꯣꯏꯔꯝꯅꯤ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯑꯣꯏꯔꯨꯅꯤꯒꯦ ꯀꯩꯕꯨ ꯇꯧꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯖꯥꯠꯅꯣ ꯌꯦꯡꯉꯁꯤꯁꯦ ꯌꯧꯁꯤꯜꯂꯛꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯨꯡꯁꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯈꯟꯅ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯃꯕꯨꯡ ꯆꯪꯂꯛꯏꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯇꯥꯆꯧ ꯂꯥꯛꯏꯔꯣ ꯃꯩꯔꯥꯕꯁꯨ ꯃꯆꯜ ꯎꯖꯕꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯇꯥꯆꯧ ꯂꯥꯛꯏꯅꯦ ꯏꯆꯜꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯣ ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯋꯥꯠꯂꯕ ꯑꯗꯨꯒꯤ ꯁꯣꯛꯀꯦꯅ ꯊꯣꯔꯛꯏꯅꯤ ꯑꯗꯣ ꯇꯥꯆꯧ ꯂꯥꯛꯑꯣ ꯀꯥꯔꯛꯑꯣ ꯐꯤꯗꯥ ꯑꯃ ꯂꯧꯊꯣꯛꯎꯗꯨꯅ ꯃꯕꯨꯡꯗ ꯐꯝꯍꯜꯂꯤ ꯅꯨꯡꯁꯤꯁꯨ ꯃꯕꯨꯡꯒꯤ ꯅꯥꯀꯜ ꯑꯣꯏꯅ ꯅꯤꯡꯈꯥꯡ ꯐꯝꯊꯩ ꯃꯩꯔꯥꯕꯁꯨ ꯃꯆꯜꯗ ꯌꯦꯡꯖꯔꯛꯇꯨꯅ ꯏꯆꯜꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯗꯅ ꯅꯨꯡꯁꯤꯗꯤ ꯃꯕꯨꯡꯅ ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯥꯗꯤꯌꯦ ꯇꯥꯆꯧꯒꯤ ꯏꯅꯝꯃꯒꯁꯨ ꯅꯥꯗꯕ ꯅꯠꯇ꯭ꯔꯣ ꯅꯥꯗꯦ ꯑꯗꯣ ꯏꯕꯨꯡꯅ ꯂꯥꯛꯏꯁꯦ ꯏꯆꯜꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯩꯕ ꯂꯥꯛꯏꯕꯅꯤ ꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯌꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯀ꯭ꯋꯥ ꯇꯥꯡꯒꯗꯨ ꯂꯧꯊꯣꯛꯂꯒ ꯃꯈꯥꯗ ꯂꯥꯗꯨꯅ ꯃꯈꯥ ꯊꯝꯂꯒ ꯄꯤ ꯃꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯗꯤ ꯃꯃꯤꯠꯇ ꯄꯤ ꯏꯔꯥ ꯊꯥꯡꯂꯤ ꯃꯍꯥꯛꯀꯤꯗꯤ ꯃꯕꯨꯡ ꯑꯁꯤ ꯅꯠꯇꯅ ꯂꯩꯇꯕ ꯑꯣꯏꯕꯒ ꯈꯖꯤꯛꯇꯪ ꯍꯦꯛ ꯇꯧꯕꯒ ꯃꯕꯨꯛꯅꯤꯡ ꯍꯦꯛꯇ ꯅꯨꯡꯁꯤꯔꯛꯏ ꯃꯩꯔꯥꯕꯅ ꯏꯆꯜꯁꯤꯗꯤ ꯆꯥꯛꯀꯧꯕꯗ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ ꯇꯥꯆꯧꯅ ꯏꯆꯜꯅ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡ ꯑꯛꯇ ꯈꯜꯂꯒ ꯊꯣꯡꯉꯝꯗꯣꯏꯅꯤ ꯑꯗꯣ ꯏꯆꯜꯒꯤ ꯀꯔꯤ ꯂꯩꯔꯝꯃꯣ ꯍꯥꯏꯅꯣ ꯏꯆꯜꯅ ꯄꯥꯝꯕꯗꯣ ꯅꯪꯒꯤ ꯇꯥꯆꯧꯗ ꯍꯥꯏꯌꯨ ꯅꯨꯡꯁꯤ ꯃꯕꯨꯡꯗ ꯌꯦꯡꯖꯔꯛꯂꯒ ꯇꯥꯆꯧ ꯅꯆꯜ ꯀꯩꯁꯨ ꯄꯥꯝꯗꯤꯌꯦ ꯇꯥꯆꯧꯒꯤ ꯏꯅꯝꯃꯒꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯆꯥꯛ ꯀꯧꯕꯤꯗꯨꯅ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯗꯨꯈꯛꯅꯤ ꯐꯔꯦꯁꯦ ꯇꯥꯆꯧꯅ ꯏꯆꯜꯒꯤ ꯈꯪꯅ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯒꯅꯤ ꯑꯗꯨꯗꯤ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯇꯥꯆꯧ ꯍꯟꯅꯕ ꯇꯧꯔꯒꯦ ꯇꯥꯆꯧꯁꯦ ꯊꯕꯛ ꯑꯃꯨꯛ ꯆꯠꯀꯗꯣꯏꯅꯤ ꯇꯥꯆꯧ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯌꯥꯔꯦꯗ ꯑꯩ ꯀꯣꯟꯅ ꯊꯛꯂꯒꯦ ꯀꯨꯏꯔꯣꯏꯌꯦ ꯇꯥꯆꯧ ꯑꯩ ꯁꯠ ꯂꯣꯜꯂꯛꯀꯦ ꯃꯩꯔꯥꯕꯁꯨ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯥꯆꯧ ꯆꯥꯗꯤ ꯊꯛꯂꯔꯣꯏꯒꯦ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯀꯦ ꯇꯥꯆꯧ ꯑꯩ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯝ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯋꯥꯔꯤ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯅꯤꯗꯨ
ꯃꯔꯣꯜꯂꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯤꯅ "ꯏꯅꯥꯎ, ꯃꯤꯁꯤꯡꯁꯦ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯗꯅ ꯃꯍꯧ ꯍꯥꯏꯕ ꯂꯥꯛꯏꯅꯣ ꯈꯪꯗꯦ"꯫ ꯁꯥꯏꯕꯤꯅ "ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯏꯆꯦ, ꯃꯃꯥꯏꯁꯤꯡꯁꯦ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ꯫ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯅꯗꯤ ꯀꯗꯥꯏꯗ ꯏꯀꯥꯏꯕ ꯈꯪꯗꯣꯏꯅꯣ? ꯏꯆꯦ, ꯑꯇꯩ ꯑꯇꯩ ꯈꯪꯗꯦ, ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗꯤ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯈꯨꯗꯣꯜ ꯑꯆꯧꯕ ꯑꯃꯗꯤ ꯄꯤꯕꯤꯅꯤ ꯍꯥꯏ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯈꯩꯗꯣ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯈꯤ꯫ ꯅꯪꯗ ꯅꯠꯇꯦ, ꯑꯩꯁꯨꯅꯦ, ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯏꯃꯥꯒ ꯕꯥꯕꯒꯅꯁꯨ ꯂꯣꯏꯅ ꯂꯩꯕꯤꯅꯤ, ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏꯅꯦ꯫ ꯏꯆꯦ, ꯑꯩꯗꯤ ꯆꯥꯛꯀꯧꯕꯁꯦ ꯌꯧꯍꯟꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯃꯤ꯫ ꯗꯈꯤꯅꯥꯗꯣ ꯍꯜꯂꯛꯑꯒ ꯃꯥꯡꯒꯣꯟꯁꯤꯗꯅꯦ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯌꯦꯡꯅꯁꯤꯀꯣ, ꯀꯅꯥꯅ ꯍꯦꯟꯅ ꯌꯥꯝꯒꯦꯗꯣ꯫ ꯌꯦꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯨꯡꯁꯤꯅ "ꯊꯥꯆꯧ, ꯊꯥꯆꯧ"꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯆꯜꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ "ꯍꯥꯎ, ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ"꯫ "ꯀꯩꯁꯨ ꯇꯧꯗꯤꯌꯦ"꯫ "ꯁꯦ, ꯏꯁꯤꯡ ꯇꯧꯑꯣ ꯇꯥꯆꯧ"꯫ ꯃꯩꯔꯥꯕꯁꯨ ꯃꯆꯜꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯊꯛꯏ꯫ ꯅꯨꯡꯁꯤ ꯃꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯍꯟꯖꯤꯟꯅ ꯍꯪꯉꯛꯏ꯫ "ꯊꯥꯆꯧ, ꯀꯩꯗꯧꯔꯒꯦ"꯫ "ꯀꯩꯁꯨ ꯇꯧꯗꯦꯗ, ꯃꯥꯟꯖꯕ ꯂꯩꯇꯕ꯭ꯔꯣ"꯫ ꯃꯥꯗꯤ ꯉꯁꯥꯏ ꯃꯝꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ "ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯆꯠꯈ꯭ꯔꯦꯗ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯇꯥꯆꯧꯁꯨ ꯊꯣꯛꯅꯕ ꯇꯧꯔꯒꯦ"꯫ ꯅꯨꯡꯁꯤ ꯃꯕꯨꯡꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯃꯧ ꯑꯅꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈꯤ꯫ ꯃꯅꯤꯡꯔꯣꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯆꯥꯎꯕ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯤ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ"꯫ ꯂꯥꯏꯕꯤꯅ "ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯃꯣꯏ ꯇꯥꯆꯧ, ꯑꯩ ꯆꯤꯟꯌꯥꯐꯥꯎ ꯁꯦꯡꯗ꯭ꯔꯤꯀꯣ"꯫ ꯆꯥꯎꯕ ꯉꯛꯅ "ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯕ"꯫ "ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯣꯏ ꯇꯥꯆꯧ"꯫ "ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯪ, ꯊꯨꯅ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯨꯅ ꯏꯔꯨ ꯃꯥꯏꯊꯅꯕ ꯇꯧꯔꯨꯆꯣ"꯫ "ꯑꯗꯨꯝ ꯇꯞꯅ ꯏꯪꯅ ꯇꯧꯒꯦ"꯫ "ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯆꯥꯛ ꯆꯥꯔꯒ ꯆꯠꯇ꯭ꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯐꯥꯎ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯕꯣ"꯫ "ꯆꯥꯒꯤ ꯋꯥꯕꯨ ꯅꯅꯥꯎ ꯅꯨꯄꯤ ꯌꯥꯏꯃꯅ ꯊꯣꯡꯉꯝꯃꯅꯤ ꯉꯁꯥꯏꯅ"꯫ "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯪꯒ ꯅꯅꯥꯎ ꯑꯇꯣꯝꯕꯤꯒ ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯧ ꯌꯥꯏꯃ ꯑꯁꯤꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯍꯦꯟꯃꯜꯂꯦꯀꯣ꯫ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯀꯩꯁꯨ ꯈꯪꯗꯕ ꯃꯥꯟꯒꯅꯨ꯫ ꯆꯩꯅ ꯋꯥꯔꯛꯇ꯭ꯔꯤꯉꯩ ꯋꯥꯈꯜ ꯇꯧ"꯫ ꯆꯥꯎꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯂꯥꯏꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ "ꯑꯩꯅꯕꯨ ꯇꯧꯔꯗꯤꯅꯦ ꯉꯥꯡꯗꯣꯏꯗꯤ ꯍꯦꯛꯇ ꯇꯧꯔꯒ ꯂꯩꯅꯤ꯫ ꯃꯧ ꯌꯥꯏꯃ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯄꯨꯝꯕ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯕ ꯉꯝꯃꯤꯗ"꯫ ꯆꯥꯎꯕꯒ ꯃꯥꯟꯖꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯩ꯫ ꯄꯥꯂꯤ ꯅꯥꯏꯅꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯏꯗꯣꯛꯑꯒ ꯊꯕꯛ ꯇꯧꯏ꯫ ꯀꯩꯒꯨꯝꯕ ꯑꯌꯨꯛ ꯉꯟꯅ ꯆꯠꯇ꯭ꯔꯒꯗꯤ ꯄꯨꯟꯅ ꯆꯠꯇꯨꯅ ꯑꯃꯨꯛ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯩ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯀꯥꯎꯔꯦꯜꯅ ꯃꯤꯔꯝꯗ ꯆꯠꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯋꯥꯕꯃꯛꯇꯤ ꯑꯣꯏꯔꯝꯗꯦ, ꯆꯥꯕ ꯊꯛꯄꯗ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯧ ꯃꯁꯦꯟ ꯌꯥꯅꯗ꯭ꯔꯕꯁꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯂꯩꯁꯅꯥ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯀꯣꯟꯊꯣꯡꯗ ꯑꯃꯨꯛ ꯊꯣꯛ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯐꯝ ꯇꯧꯗꯨꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯗꯨ ꯄꯥꯎ ꯍꯜꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯩ꯫ ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯍꯜꯂꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗꯣ ꯐꯥꯊꯖꯩ꯫ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯊꯨꯕ ꯂꯥꯛꯇꯅ ꯑꯗꯨꯝ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯐꯔꯦꯁꯦ, ꯃꯥꯅ ꯍꯦꯛ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯉꯥꯏꯔꯒꯦ꯫ ꯂꯩꯁꯅꯥ ꯋꯥꯈꯜ ꯑꯗꯨ ꯐꯥꯊꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ꯫ ꯃꯆꯜ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯖꯔꯕ ꯃꯕꯨꯡꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯆꯜ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯋꯥꯕ ꯈꯪꯍꯟꯅꯤꯡꯗꯦ꯫ ꯅꯨꯡꯉꯥꯏꯕ ꯃꯤꯅꯣꯛꯇꯃꯛ ꯃꯆꯜ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯎꯖꯕ ꯄꯥꯝꯃꯤ꯫ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯃꯆꯜ ꯃꯕꯨꯡ ꯃꯍꯥꯛꯀꯤꯅ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯀꯔꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯖꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯔ ꯃꯝꯊꯔꯛꯄ ꯃꯇꯝꯗ ꯃꯩꯔꯥꯕ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯗꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯃꯩꯔꯥꯕꯅ "ꯍꯩꯃꯥ ꯅꯨꯄꯤ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ"꯫ ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯀꯩꯒꯤꯅꯣ ꯅꯨꯄꯥ, ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯑꯣ ꯍꯥꯏꯔꯒ ꯍꯜꯂꯛꯇ꯭ꯔꯤꯗꯦ? ꯑꯩꯗꯤ ꯀꯌꯥꯝ ꯄꯥꯈꯠꯂꯨꯔꯦ"꯫ ꯃꯩꯔꯥꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯄꯥꯈꯠꯂꯝꯃꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ "ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯥꯛꯇꯅ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯂꯨꯔꯤ"꯫ "ꯑꯗꯨꯕꯨ ꯑꯣꯏꯔꯁꯨ ꯈꯪꯍꯧꯔꯗꯤ ꯋꯥꯈꯜꯁꯤ ꯌꯥꯡꯉꯤꯗꯅ"꯫ "ꯍꯣꯏꯁꯦ, ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯝꯃꯒꯦ"꯫ "ꯑꯗꯣ ꯏꯕꯦꯝꯃꯗꯨꯕꯨ ꯍꯥꯏꯔꯝꯃꯕ꯭ꯔꯣ"?
ngana lakani hayobro ꯐꯔꯦꯁꯦ ꯏꯔꯨ ꯃꯥꯏꯊꯅꯕ ꯇꯧꯕꯤꯔꯣ ꯑꯩ ꯗꯨꯛ ꯊꯥꯔꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯛꯂꯒꯦ ꯍꯣꯏ ꯍꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯨꯡꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯇꯩꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯊꯣꯡꯂꯤ ꯃꯧ ꯑꯇꯣꯝꯕꯤ ꯆꯥꯏꯕꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯄꯤꯕ ꯅꯠꯇ꯭ꯔꯤ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯨꯄꯤ ꯅꯅꯥꯎ ꯑꯇꯣꯝꯕꯤꯗꯨꯗꯤ ꯍꯧꯒꯠꯄꯕꯨ ꯎꯗ꯭ꯔꯤ ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯕꯤꯅ ꯃꯁꯥ ꯉꯝꯗꯗꯅ ꯇꯨꯝꯃꯤꯕ ꯑꯣꯏꯔꯝꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯉꯟꯅ ꯍꯧꯒꯠꯂꯤꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯍꯧꯉꯟꯕꯁꯦ ꯑꯩꯗꯤ ꯎꯗ꯭ꯔꯤꯀꯣ ꯑꯁ ꯑꯩꯅ ꯇꯨꯝꯕ ꯄꯥꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯥ ꯅꯪꯕꯨ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯅ ꯇꯨꯝꯕꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯛꯑꯕ꯭ꯔꯣ ꯑꯩꯒꯤꯁꯦ ꯌꯦꯡꯁꯤꯟꯕ ꯄꯥꯅꯕ ꯅꯠꯇꯦꯅꯦ ꯏꯅꯥꯎ ꯅꯨꯄꯥꯗꯨꯅ ꯂꯪꯐꯩ ꯆꯠꯇꯅ ꯊꯕꯛ ꯁꯨꯔꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯉꯥꯛꯅ ꯆꯠꯂꯤꯕꯒꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯃꯥꯅ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯈꯔꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ ꯀꯩꯅꯣ ꯅꯨꯄꯥ ꯍꯩ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝꯅ ꯆꯪꯒꯅꯨ ꯑꯔꯦꯝꯕꯗ ꯅꯅꯝ ꯅꯥꯔꯒ ꯇꯣꯛꯀꯅꯤꯀꯣ ꯃꯣꯏ ꯇꯥꯆꯧꯁꯨꯅꯦ ꯃꯧ ꯌꯥꯏꯃꯒꯤ ꯃꯤꯆꯪꯗ ꯅꯠꯇ꯭ꯔꯣ ꯉꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯒꯤꯁꯨ ꯃꯤꯆꯪ ꯆꯪꯂꯒ ꯑꯩꯅ ꯉꯥꯡꯕ ꯅꯠꯇꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯌꯥꯏꯃ ꯑꯁꯤꯒ ꯅꯨꯡꯁꯤꯅꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯅꯦ ꯀꯩꯒ ꯃꯤꯠꯆꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯨꯒꯦ ꯇꯥꯅꯤꯡꯗꯦꯗ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯍꯜ ꯑꯣꯏꯔꯤꯕꯅꯤ ꯋꯥꯈꯜ ꯇꯥꯎꯀꯣ ꯑꯍꯜꯅ ꯁꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯁꯣꯏ ꯑꯍꯜ ꯋꯥꯈꯜ ꯇꯥꯕ ꯋꯥꯠꯂꯕꯗꯤ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯗꯣ ꯐꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨ ꯅꯨꯡꯁꯤ ꯃꯇꯩ ꯍꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯏꯇꯩ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯄꯤꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯂꯥꯏꯕꯤꯅ ꯆꯠꯂꯣ ꯆꯠꯂꯣ ꯅꯅꯥꯎ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯃꯤꯁꯨꯝꯕꯤꯁꯤꯅ ꯀꯧꯔꯛꯑꯦ ꯅꯨꯄꯤ ꯅꯪ ꯆꯩꯅꯤꯒꯅꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯡꯃ ꯑꯩꯅ ꯐꯨꯔꯛꯄꯗ ꯅꯪ ꯁꯣꯏꯗꯅ ꯅꯄꯥꯝ ꯌꯧꯒꯅꯤ ꯅꯨꯡꯁꯤ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯀꯌꯥꯏ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ ꯆꯥꯛ ꯂꯣꯏꯔꯦ ꯃꯥꯟꯖꯅ ꯗꯣ ꯆꯥꯛꯀꯧꯕ ꯆꯠꯅꯕꯅꯦ ꯄꯣꯠꯆꯩ ꯂꯥꯡꯕ ꯍꯧꯔꯣꯀꯣ ꯅꯛꯁꯤꯜꯂꯒ ꯂꯩꯒꯗꯕꯁꯤꯡꯗꯨꯅ ꯑꯩꯒꯤ ꯍꯦꯛ ꯆꯠꯂꯒ ꯂꯩꯔꯨꯔꯁꯤ ꯑꯗꯨꯒꯅꯦ ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜꯁꯤꯡꯗꯨꯅ ꯉꯁꯤꯔ ꯀꯩꯅꯣ ꯂꯩꯅꯕ ꯇꯧꯔꯣ ꯑꯩ ꯁꯦꯜ ꯄꯤꯔꯝꯒꯦ ꯂꯩꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯍꯥꯟꯅꯒꯤ ꯂꯩꯔꯤꯁꯦ ꯑꯁꯤ ꯑꯗꯨꯝ ꯁꯦꯠꯂꯒꯦ ꯌꯥꯗꯦ ꯌꯥꯗꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯅꯪꯅ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅ ꯐꯖꯅ ꯀꯦꯊꯔꯒ ꯆꯠꯀꯗꯕꯅꯤ ꯆꯥꯎꯕꯅ ꯆꯥꯛꯈꯨꯝꯗꯒꯤ ꯃꯅꯥꯎꯕꯨ ꯀꯧꯔꯛꯏ ꯌꯥꯏꯃ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯅꯦ ꯍꯣꯏ ꯇꯥꯆꯧ ꯅꯨꯡꯁꯤꯅ ꯆꯠꯂꯣ ꯏꯇꯩꯅ ꯀꯧꯔꯦ ꯑꯩꯅ ꯆꯥꯛ ꯄꯤꯔꯒ ꯊꯅꯝꯂꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯦꯟꯁꯦ ꯄꯥꯏꯁꯤꯜꯂꯨ ꯁꯤꯅ ꯀꯣꯟꯅꯗ꯭ꯔꯁꯨ ꯑꯩꯅ ꯄꯤꯅꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯗꯦ ꯃꯄꯨꯔꯣꯏꯕ ꯊꯣꯛꯈꯤꯕꯒ ꯅꯨꯡꯁꯤ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯄꯤꯔꯝꯂꯤꯕ ꯁꯦꯜꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯅꯨꯄꯥ ꯅꯪꯅꯗꯤ ꯑꯩꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯔꯤꯕ ꯂꯥꯏꯔꯕꯤ ꯄꯨꯄꯥꯡ ꯁꯨꯗ꯭ꯔꯕꯤ ꯑꯩꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯏꯆꯦꯒ ꯏꯅꯥꯎꯒꯁꯨ ꯅꯣꯡꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯈꯤꯅꯤꯀꯣ ꯑꯩ ꯃꯈꯣꯏꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯂꯩꯇꯕ꯭ꯔꯥ ꯂꯥꯏꯔꯕ ꯏꯕꯨꯡꯗꯣ ꯑꯩꯒꯤꯗꯤ ꯏꯁꯣꯔꯅꯤ ꯃꯆꯜ ꯑꯩꯒꯤ ꯍꯣꯠꯅꯕꯗ ꯅꯣꯡꯃꯗ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤ ꯇꯥꯆꯧ ꯅꯆꯜꯅ ꯏꯕꯨꯡꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯇꯁꯦꯡꯕ ꯅꯆꯜꯒꯤ ꯊꯃꯣꯏꯅꯗꯤ ꯇꯥꯆꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯡꯃ ꯍꯧꯈꯤ ꯆꯥꯛꯀꯧꯕꯁꯨ ꯅꯣꯡ ꯅꯤꯅꯤꯇ ꯉꯥꯏꯔꯛꯂꯤ ꯆꯥꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯀꯥꯎꯔꯦꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯆꯥꯏꯕꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯃꯄꯨꯔꯣꯏꯕꯅ ꯁꯦꯟ ꯌꯥꯝꯅ ꯄꯨꯔꯛꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛꯀ ꯊꯦꯛꯀꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗꯨ ꯆꯥꯏꯕꯤꯅ ꯏꯆꯦꯍꯟ ꯂꯥꯛꯑꯣ ꯀꯩꯊꯦꯜ ꯆꯠꯄꯗꯣ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯏꯕꯤꯗꯤ ꯃꯐꯤꯗꯨ ꯁꯦꯝꯅ ꯂꯥꯛꯑꯦ ꯊꯣꯛꯂꯦ ꯑꯩꯁꯨ ꯃꯈꯣꯏꯅ ꯆꯠꯀꯦ ꯇꯧꯔꯤꯉꯩ ꯆꯥꯎꯕꯅ ꯃꯆꯦꯍꯟ ꯅꯪꯕꯨ ꯅꯅꯥꯎ ꯌꯥꯏꯃꯁꯨ ꯄꯨꯈꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯣ ꯃꯥꯒꯤꯁꯨ ꯂꯩꯅꯤꯡꯕ ꯂꯩꯔꯝꯒꯅꯤ ꯃꯇꯩꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯣꯏꯕꯅ ꯆꯥꯏꯕꯤ ꯈꯨꯝꯅꯤꯡꯂꯕꯁꯨ ꯈꯨꯝꯗ꯭ꯔꯦ ꯂꯥꯏꯕꯤꯅ ꯑꯣꯏꯅ ꯃꯣꯏ ꯇꯥꯆꯧ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗꯅꯦ ꯈꯨꯔꯧ ꯑꯃꯨꯛ ꯊꯥꯡꯕꯤꯔꯛꯀꯅꯨ ꯃꯥꯁꯨ ꯃꯈꯣꯡ ꯄꯥꯜꯂꯤꯅꯦ ꯀꯩꯊꯦꯜꯒꯤ ꯂꯝꯕꯤ ꯈꯪꯗꯕꯁꯨ ꯅꯠꯇꯦ ꯃꯥꯏꯅ ꯃꯊꯟꯇ ꯆꯠꯆꯅꯤ ꯅꯠꯇ꯭ꯔꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯧ ꯌꯥꯝ ꯂꯩꯗꯥꯏ ꯑꯗꯨꯒ ꯍꯦꯛ ꯆꯠꯆꯅꯤ ꯑꯩꯈꯣꯏꯒꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯏꯀꯥꯏꯌꯦ ꯂꯥꯏꯔꯕꯤ ꯃꯥꯒ ꯆꯠꯃꯤꯟꯅꯕꯒ ꯍꯩ ꯀꯩ ꯋꯥꯈꯨꯡꯉꯛ ꯆꯉꯥꯡꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯃꯥꯟꯖ ꯊꯣꯔꯛꯇꯨꯅ ꯇꯥꯆꯧ ꯅꯨꯡꯁꯤꯒꯤꯗꯤ ꯑꯩꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯒꯦ ꯂꯥꯏꯕꯤꯅ ꯑꯗꯨꯅꯦ ꯌꯥꯏꯃ ꯅꯪꯒ ꯍꯦꯛ ꯆꯠꯂꯣ ꯅꯨꯄꯥ ꯑꯩ ꯊꯣꯛꯑꯦꯀꯣ ꯀꯥꯎꯔꯦꯜꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ
ꯇꯥꯆꯧ ꯑꯩꯈꯣꯏ ꯏꯇꯩꯃꯒ ꯑꯩꯒꯤ ꯅꯨꯄꯤꯒꯁꯦ ꯀꯃꯥꯏ ꯉꯪꯅꯗꯣꯏꯅꯣ ꯆꯥꯎꯕꯅ ꯑꯁꯤꯅꯤ ꯑꯗꯨꯝꯅꯤ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤ ꯅꯪꯅꯦ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯇꯥꯅꯕ ꯑꯝꯇ ꯋꯥꯔꯛꯑꯝꯃꯣ ꯍꯣꯏ ꯇꯥꯆꯧ ꯃꯥꯅ ꯂꯝ ꯄꯪꯌꯦꯟ ꯍꯦꯛꯇ ꯍꯦꯟꯕ ꯌꯥꯕ꯭ꯔꯥꯅꯦ ꯆꯥꯎꯕ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃꯗ ꯌꯦꯡꯉꯛꯇꯨꯅ ꯌꯥꯏꯃ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯅꯕ ꯇꯧꯔꯣꯅꯤ ꯊꯦꯡꯈ꯭ꯔꯅꯤ ꯃꯇꯝꯁꯦ ꯃꯥꯟꯖ ꯃꯇꯩꯃ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯉꯥꯡꯊꯣꯛꯇꯦ ꯃꯌꯥꯝꯕ ꯑꯍꯜ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯐꯕ ꯑꯣꯏꯕꯅ ꯋꯥ ꯉꯥꯡꯊꯣꯛꯇꯦ ꯅꯨꯡꯁꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯃꯇꯩ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯀꯣꯛ ꯀꯨꯞꯄꯤ ꯆꯥꯎꯕꯅ ꯆꯠꯂꯨꯔꯣ ꯑꯄꯥꯝꯕꯈꯩ ꯂꯣꯏꯅ ꯂꯩꯔꯛꯑꯣ ꯀꯥꯎꯔꯦꯜꯅ ꯏꯇꯩꯃ ꯅꯅꯥꯎꯅ ꯍꯟꯗꯛ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯨꯕꯗꯣ ꯁꯦꯟꯐꯝ ꯈꯪꯅ ꯐꯪꯉꯤ ꯀꯔꯕꯥꯔꯗꯨꯁꯨ ꯀꯥꯟꯅꯩ ꯑꯗꯨꯅ ꯁꯦ ꯏꯇꯩꯃ ꯁꯦꯟꯁꯦ ꯂꯧꯁꯤꯜꯂꯣ ꯏꯇꯩꯃꯅ ꯄꯥꯝꯕꯈꯩꯗꯣ ꯂꯣꯏꯅ ꯂꯩꯔꯛꯑꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯅ ꯆꯠꯄ ꯌꯥꯗꯦꯀꯣ ꯏꯇꯩꯃ ꯅꯨꯡꯁꯤꯅ ꯌꯥꯅꯤꯌꯦ ꯑꯇꯣꯝꯕ ꯅꯌꯥꯝꯕꯅꯁꯨ ꯁꯦꯟ ꯌꯥꯝꯅ ꯄꯤꯔꯤ ꯇꯌꯥꯏꯅ ꯄꯤꯕꯅ ꯑꯃ ꯅꯅꯥꯎꯅ ꯄꯤꯕꯅ ꯑꯃ ꯀꯥꯎꯔꯦꯜ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩꯃꯒꯤ ꯈꯨꯠꯇ ꯁꯦꯟ ꯑꯗꯨ ꯄꯥꯏꯍꯜꯂꯤ ꯆꯥꯎꯕꯅ ꯁꯤꯗꯤ ꯑꯩꯗ ꯉꯥꯏꯔꯤꯅꯤ ꯄꯤꯗ꯭ꯔꯤꯁꯦ ꯑꯇꯣꯝꯕꯅꯤ ꯍꯦꯛꯇ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯑꯩꯅꯁꯨ ꯏꯅꯥꯎꯅꯨꯄꯤ ꯌꯥꯏꯃꯒꯤ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦ ꯆꯥꯎꯕꯁꯨ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯌꯥꯔꯅꯤꯌꯦ ꯏꯇꯩ ꯌꯥꯗꯦ ꯂꯧꯁꯤꯜꯂꯨ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯏꯇꯩꯗꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯥꯟꯖꯅ ꯇꯥꯆꯧ ꯑꯩꯒꯤꯗꯤ ꯁꯦꯟ ꯄꯤꯔꯣꯏꯗ꯭ꯔꯣ ꯆꯥꯎꯕꯅ ꯅꯪꯁꯨ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯥꯛꯀꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯅꯠꯇꯦ ꯇꯥꯆꯧ ꯃꯥꯟꯖ ꯃꯌꯥꯝꯕ ꯃꯅꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕ ꯃꯇꯧꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯃꯌꯥꯝꯕ ꯃꯅꯥꯎꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯆꯨꯝ ꯇꯥꯅ ꯀꯦꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯆꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯁꯣꯝꯗ ꯃꯕꯨꯡ ꯂꯥꯏꯔꯕ ꯃꯍꯥꯛꯅ ꯃꯆꯜꯕꯨ ꯂꯥꯛꯂꯅꯤ ꯈꯟꯅ ꯋꯥꯅ ꯉꯥꯏꯖꯔꯤ ꯃꯩꯔꯥꯕꯅ ꯅꯨꯄꯤ ꯆꯥꯛ ꯍꯤꯟꯖꯥꯡꯗꯣ ꯊꯣꯡꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯀꯣ ꯏꯆꯜꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯂꯩꯁꯅꯥꯅ ꯊꯣꯡꯕꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯕꯦꯝꯃ ꯍꯦꯛ ꯂꯥꯛꯄꯒ ꯆꯥꯕꯕꯨ ꯌꯥꯔꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯧ ꯑꯅꯤꯗꯨꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯨꯝ ꯇꯥꯅ ꯀꯦꯅꯕ ꯂꯥꯛꯅꯔꯤ ꯅꯨꯡꯁꯤꯗꯤ ꯍꯦꯟꯅ ꯀꯦꯁꯤꯜꯂꯨꯕ ꯇꯧꯗꯦ ꯃꯁꯥꯒꯤ ꯍꯥꯟꯅꯗꯒꯤ ꯀꯨꯆꯨ ꯄꯥꯕꯒ ꯈꯖꯤꯛ ꯀꯦꯕꯗ ꯍꯦꯟꯅ ꯐꯖꯊꯣꯛꯄꯒꯨꯝ ꯇꯧꯏ ꯂꯣꯏꯁꯤꯟꯕꯁꯨ ꯃꯥꯅ ꯍꯥꯟꯅ ꯂꯣꯏꯔꯗꯨꯅ ꯃꯥꯟꯖ ꯃꯥꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯏ ꯃꯩꯔꯥꯕ ꯃꯆꯜꯕꯨ ꯉꯥꯏꯗꯨꯅ ꯀꯣꯟꯊꯣꯡꯗ ꯂꯩꯔꯝꯃꯤ ꯃꯆꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯆꯜ ꯂꯥꯛꯑꯦꯗꯅ ꯃꯥꯟꯖ ꯃꯕꯥꯏꯗ ꯈꯨꯔꯨꯝꯃꯤ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯅꯪꯁꯨ ꯍꯦꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯈꯣ ꯌꯥꯔꯅꯤꯗ ꯏꯄꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯑꯩꯒꯁꯨ ꯃꯈꯣꯡ ꯄꯥꯟꯕꯤ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯇꯥꯆꯧꯅ ꯁꯦꯝꯍꯧꯔꯤ ꯃꯩꯔꯥꯕꯅ ꯑꯩꯁꯨ ꯅꯈꯣꯏꯗ ꯂꯥꯛꯄꯅ ꯐꯗꯣꯏ ꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯨꯏ ꯃꯥꯟꯖꯁꯨ ꯅꯨꯡꯁꯤꯕꯨ ꯊꯝꯕꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯩꯔꯥꯕ ꯃꯆꯜꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯉꯛꯏ ꯂꯩꯁꯅꯥ ꯃꯆꯟꯅꯨꯄꯤ ꯎꯕꯗ ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯅꯪ ꯂꯥꯛꯑꯕ꯭ꯔꯥꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕꯗ ꯃꯉꯛꯀꯁꯦ ꯃꯔꯤꯟ ꯆꯠꯂꯕꯅꯤ ꯃꯩꯔꯥꯕꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯁꯤ ꯁꯥꯔꯤꯉꯩ ꯆꯥꯕꯅ ꯍꯥꯎꯕꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯂꯩꯁꯅꯥꯅ ꯏꯕꯦꯝꯃ ꯀꯔꯤ ꯍꯥꯞꯄꯛꯎꯒꯦ ꯃꯩꯔꯥꯕꯅ ꯍꯥꯞꯍꯜꯂꯣ ꯅꯅꯝꯃꯗ ꯅꯪꯅ ꯑꯋꯥꯠꯄꯈꯩꯗꯣ ꯄꯨꯛ ꯊꯟꯅ ꯆꯥꯗꯧꯅꯤꯀꯣ ꯏꯅꯝꯃ ꯌꯥꯔꯅꯤꯌꯦ ꯁꯤꯅ ꯑꯣꯛꯑꯅꯤꯌꯦ ꯈꯔꯒ ꯍꯥꯞꯍꯜꯂꯨꯅꯦ ꯏꯆꯜ ꯌꯥꯔꯅꯤꯌꯦ ꯇꯥꯆꯧ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯗꯨꯅ ꯃꯥꯡꯒꯣꯟꯗ ꯄꯨꯟꯅ ꯐꯝꯂꯤ ꯃꯩꯔꯥꯕ ꯃꯥꯅ ꯃꯆꯜꯒꯤꯅꯦ ꯍꯥꯏꯅ ꯂꯩꯗꯨꯅ ꯊꯝꯖꯕ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯏ ꯏꯆꯜ ꯅꯕꯨꯡꯅ ꯏꯆꯜꯒꯤꯗꯃꯛꯅꯦ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯏꯆꯜꯒꯤꯗꯃꯛ ꯅꯕꯨꯡ ꯑꯩꯅ ꯁꯥꯕꯅꯤ ꯄꯥꯝꯃꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯨꯡꯁꯤ ꯃꯕꯨꯡꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯃꯨꯛ ꯃꯕꯨꯡꯗ ꯌꯦꯡꯉꯛꯇꯨꯅ ꯇꯥꯆꯧ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯈꯨꯗꯣꯜ ꯑꯁꯦ ꯅꯆꯜ ꯑꯩꯒꯤꯗꯃꯛ ꯇꯝꯂꯤꯕꯅꯣ ꯃꯁꯤꯗꯤ ꯌꯥꯝꯗ꯭ꯔꯕꯅꯤ ꯇꯥꯆꯧꯅ ꯏꯆꯜꯒꯤꯗꯃꯛ ꯇꯧꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯇꯥꯆꯧꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯁꯅꯥ ꯑꯁꯤ ꯁꯥꯔꯤꯕꯅꯣ ꯅꯆꯜ ꯐꯤꯁꯦ ꯈꯛ ꯂꯧꯖꯩ ꯁꯅꯥ ꯑꯁꯤꯗꯤ ꯅꯆꯜ ꯂꯧꯕ ꯉꯝꯖꯔꯣꯏ ꯏꯕꯨꯡꯒꯤ ꯅꯨꯡꯁꯤ ꯇꯥꯆꯧ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯤ ꯅꯪꯒꯤ ꯇꯥꯆꯧꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯜꯒꯤꯗꯃꯛꯇꯅꯤ ꯅꯕꯨꯡꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯆꯜꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯄꯤꯕ ꯉꯝꯈꯤꯗꯦ ꯑꯋꯣꯡ ꯑꯋꯣꯟꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯈꯤꯗꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯏꯆꯜꯒꯤ ꯃꯌꯥꯝ ꯑꯃ ꯇꯥꯆꯧꯅ ꯇꯧꯈꯤꯅꯤꯗ ꯇꯥꯆꯧ
ꯅꯆꯜꯗꯤ ꯈꯨꯗꯣꯜꯄꯣꯠꯇ ꯍꯤꯗꯥꯟꯅꯕ ꯄꯥꯝꯖꯗꯦ꯫ ꯃꯁꯤꯗꯤ ꯍꯤꯗꯥꯟꯅꯕ ꯅꯠꯇꯦ, ꯏꯆꯜꯒꯤꯗꯃꯛ ꯇꯥꯆꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ꯫ ꯂꯩꯁꯅꯥꯅ ꯂꯧꯁꯤꯜꯂꯨ ꯂꯧꯁꯤꯜꯂꯨ ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯍꯜꯂꯨꯌꯦ ꯅꯪꯒꯤ ꯇꯥꯆꯧꯒ ꯑꯩꯒꯅ꯫ ꯅꯨꯡꯁꯤꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯛꯂꯗꯨꯅ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯩꯔꯥꯕ ꯃꯆꯜꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯏꯆꯜꯁꯤꯗꯤ ꯀꯞꯄ ꯄꯛꯆꯗꯦ꯫ ꯑꯗꯨꯒꯅꯦ, ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯑꯒ ꯄꯤ ꯇꯥꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯔꯤꯕ ꯑꯗꯨꯅꯤ, ꯑꯗꯨꯅ ꯀꯞꯀꯅꯨ꯫ ꯅꯨꯡꯁꯤꯁꯨ ꯀꯞꯂꯤꯕꯗꯨ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯕꯨꯡꯗ ꯈꯨꯔꯨꯝꯖꯩ꯫ ꯇꯥꯆꯧ, ꯅꯆꯜ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯖꯔꯒꯦ꯫ ꯇꯥꯆꯧꯒ ꯏꯅꯝꯃꯒꯁꯨ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯗꯨꯅ ꯅꯆꯜ ꯂꯩꯕ ꯑꯗꯨꯃꯛ ꯅꯥꯎꯀꯣꯟꯕꯤꯈꯣꯀꯣ꯫ ꯃꯩꯔꯥꯕꯁꯨ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯏꯆꯜꯁꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯏꯆꯜꯗꯤ ꯃꯄꯨꯛ ꯃꯄꯥꯎ ꯐꯕꯤꯅꯤ꯫ ꯃꯤꯅ ꯂꯥꯜꯂꯛꯂꯕꯁꯨ ꯅꯪꯒꯤ ꯑꯐꯕ ꯅꯇꯧꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯇꯥꯆꯧꯒ ꯅꯅꯝꯃꯒꯅ ꯏꯆꯜꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤꯅꯤ꯫ ꯏꯆꯜꯁꯤꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕꯇ ꯑꯣꯏꯔꯣꯀꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯤꯁꯨ ꯃꯥꯟꯖꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯧ ꯑꯍꯜ ꯑꯃꯗꯤ ꯑꯇꯣꯝꯕꯤꯁꯨ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯃꯈꯣꯏꯒꯤ ꯃꯄꯥꯝꯗꯒꯤ ꯄꯤꯔꯛꯄ ꯑꯗꯨ ꯌꯥꯝꯃꯤ ꯌꯥꯝꯗꯦ, ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯅ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯎꯕꯗ ꯃꯧ ꯑꯇꯣꯝꯕꯤꯅ, ꯏꯆꯦ ꯌꯥꯏꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯄꯤꯔꯛꯑꯒꯦ? ꯌꯦꯡꯉꯨꯇꯣ ꯑꯩꯒꯤꯗꯤ ꯁꯅꯥ ꯃꯌꯥꯝꯁꯦ꯫ ꯂꯥꯏꯕꯤꯅ, ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯑꯩꯒꯤꯁꯨ ꯁꯅꯥꯋꯣ ꯐꯤꯔꯣꯜꯋꯣ, ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯄꯤꯔꯛꯈ꯭ꯔꯦ꯫ ꯃꯥꯟꯖ ꯃꯇꯩꯃ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ, ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯆꯥꯏꯕꯤꯅ, ꯏꯆꯦ ꯌꯥꯏ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣ ꯌꯦꯡꯁꯦ ꯏꯆꯦ ꯌꯥꯏꯒꯤꯗꯨꯁꯨ꯫ ꯂꯥꯏꯕꯤꯅ, ꯑꯗꯨꯅꯦ ꯃꯧ ꯌꯥꯏꯃ ꯀꯗꯥꯏ ꯌꯦꯡꯉꯒꯦ? ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅꯁꯨ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯊꯦꯡꯅ ꯅꯪꯅꯁꯨ ꯍꯜꯂꯛꯑꯦ꯫ ꯀꯔꯤ ꯄꯣꯠꯄꯨ ꯄꯤꯔꯛꯀꯦ ꯅꯕꯨꯡ ꯂꯥꯏꯔꯕꯗꯨꯅ? ꯆꯥꯏꯕꯤꯅ, ꯑꯁ ꯏꯆꯦ, ꯐꯅꯦꯛ ꯃꯇꯠ ꯑꯃꯒ ꯄꯤꯔꯝꯃꯝꯒꯗ꯭ꯔꯥ? ꯂꯥꯏꯕꯤꯅ, ꯈꯪꯗꯦ, ꯄꯤꯔꯛꯇ꯭ꯔꯕ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯆꯥꯎꯕ ꯑꯃꯗꯤ ꯀꯥꯎꯔꯦꯜꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯆꯥꯎꯕꯅ, ꯃꯆꯦ ꯑꯍꯟ ꯁꯥꯔꯤꯕ ꯅꯪ ꯑꯣꯏꯅ ꯆꯩ ꯆꯥꯅꯤꯀꯣ ꯉꯁꯤ꯫ ꯂꯥꯏꯕꯤꯅ, ꯀꯩꯅꯣ ꯃꯣꯏ ꯇꯥꯆꯧ, ꯀꯔꯤ ꯈꯨꯗꯣꯜ ꯇꯝꯃꯛꯀꯦ ꯍꯥꯏꯕꯗꯣ? ꯌꯦꯡꯅꯤꯡꯗꯅ ꯍꯪꯕꯅꯤ꯫ ꯀꯥꯎꯔꯦꯜꯅ, ꯅꯨꯄꯤ ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ꯫ ꯆꯥꯏꯕꯤꯅ, ꯃꯣꯏ ꯇꯥꯇꯣꯟ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯉꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯁꯨꯅꯦ, ꯅꯨꯄꯤ ꯐꯨꯕ ꯌꯥꯗꯦ ꯂꯩꯇꯕꯅꯤꯀꯣ꯫ ꯆꯥꯏꯕꯤꯅ, ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯣꯏ ꯇꯥꯇꯣꯟꯒꯤꯁꯦ? ꯆꯥꯎꯕꯅ, ꯃꯧ ꯑꯇꯣꯝꯕꯤ, ꯅꯪꯁꯨ ꯅꯆꯤꯟ ꯅꯈꯥꯗꯣ ꯌꯥꯝꯅ ꯀꯟꯒꯅꯨ꯫ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯎꯗ꯭ꯔꯕꯅꯦ? ꯊꯛ ꯅꯥꯏꯅ ꯈꯔꯁꯨ ꯆꯠꯄ ꯇꯝꯃꯨ꯫ ꯃꯤꯅꯕꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦꯗꯣ ꯊꯣꯛꯂꯅꯦ, ꯅꯈꯣꯏ ꯅꯆꯦꯒ ꯅꯪꯒꯁꯦ꯫ ꯂꯥꯏꯕꯤꯅ, ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯆꯧ, ꯍꯦꯛ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯒ ꯋꯥꯍꯪ ꯄꯥꯡꯍꯪꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯆꯥꯎꯕꯅ, ꯉꯁꯤꯗꯤ ꯆꯩꯅꯝꯅꯝꯃꯤꯀꯣ, ꯆꯦꯛꯁꯤꯜꯂꯨ꯫ ꯆꯥꯎꯕ ꯃꯧ ꯌꯥꯏꯃꯗ ꯌꯦꯡꯉꯛꯇꯨꯅ, ꯆꯪꯉꯨ ꯋꯥꯔꯝꯃꯅꯤ ꯅꯪꯁꯨ ꯄꯣꯊꯥꯔꯨꯔꯣ꯫ ꯅꯆꯦꯒ ꯅꯅꯥꯎꯒꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯔꯨꯅꯨ꯫ ꯂꯥꯏꯕꯤꯅ, ꯃꯣꯏ ꯇꯥꯆꯧꯒ ꯑꯇꯣꯝꯕꯒꯅ ꯉꯁꯥꯏꯗꯒꯤ ꯏꯅꯥꯎꯒ ꯑꯩꯒꯗ ꯉꯥꯡꯂꯤꯕ ꯑꯁꯤꯗꯤ ꯃꯁꯤꯒꯤ ꯃꯧ ꯂꯥꯏꯔꯕꯤ ꯑꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯦ꯫ ꯃꯁꯤꯅ ꯉꯝꯕꯁꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯃꯛ ꯄꯪꯁꯨꯝ ꯍꯦꯛ ꯁꯨꯝꯃꯤ꯫ ꯏꯕꯦꯝꯃ, ꯁꯨꯝꯒꯦꯁꯨ ꯅꯄꯨꯔꯣꯏꯕꯁꯦ ꯈꯛ ꯁꯨꯝꯃꯨ, ꯏꯄꯨꯔꯣꯏꯕꯒꯗꯤ ꯌꯥꯎꯕꯤꯔꯛꯀꯅꯨ꯫ ꯆꯥꯏꯕꯤꯅ, ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯆꯦ, ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯇꯩꯃ ꯑꯁꯤꯒꯤ ꯃꯤꯆꯪꯗꯅꯤ ꯂꯩꯔꯤꯕ꯫ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯅꯈꯣꯏꯁꯦ ꯍꯦꯟꯃꯜꯂꯕꯅꯤ, ꯈꯖꯤꯛ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯗꯦ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ, ꯐꯨꯅꯤꯡꯗꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯣꯔꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯜꯄꯣꯠꯇ ꯍꯤꯗꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯂꯥꯏꯔꯕ ꯃꯤꯁꯨ ꯃꯤꯅꯤ꯫ ꯅꯈꯣꯏꯅ ꯏꯅꯥꯛ ꯈꯨꯜꯂ ꯂꯩꯔꯤꯕꯗꯣ ꯂꯥꯏꯔꯕ ꯃꯈꯣꯏ ꯂꯩꯕꯅ ꯈꯪꯂꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯕꯨꯛꯆꯦꯜ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯃꯧ ꯌꯥꯏꯃꯁꯦ ꯀꯌꯥꯗ ꯐꯔꯤꯅꯣ? ꯅꯈꯣꯏꯅꯤꯁꯨ ꯃꯇꯧ ꯇꯝꯖꯧꯅꯦ꯫ ꯑꯐꯕ ꯃꯇꯧ ꯇꯝꯕꯗꯤ ꯑꯍꯜ ꯑꯉꯥꯡ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯨꯗꯣꯜꯄꯣꯠꯇ ꯍꯤꯗꯥꯟꯅꯕ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯈꯨꯗꯣꯜꯒꯤꯗꯃꯛꯇ ꯅꯠꯇꯦ ꯆꯥꯛꯀꯧꯔꯤꯕꯁꯤ, ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯂꯥꯞꯅꯅ ꯂꯩꯔꯕ ꯃꯆꯜ ꯃꯆꯦꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯔꯤ ꯇꯠꯇꯅꯕ ꯀꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯉꯝꯕ ꯈꯨꯗꯣꯜ ꯄꯤꯔꯛꯄꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯒꯗꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯁꯤ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯛ ꯍꯥꯏꯔꯣꯏꯗꯕꯅꯤ꯫ ꯃꯃꯜ ꯌꯥꯝꯂꯤꯕꯗꯤ ꯄꯣꯠꯁꯛꯇꯨ ꯅꯠꯇꯦ, ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯑꯗꯨ ꯈꯪꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨꯅꯤ ꯃꯔꯨꯗꯤ, ꯑꯇꯥꯡꯕ ꯄꯣꯠꯁꯛꯇꯨ ꯅꯠꯇꯦ꯫ ꯃꯗꯨ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯉꯁꯤꯗꯒꯤ ꯃꯧ ꯌꯥꯏꯃ ꯑꯁꯤꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯔꯣꯏ꯫
ꯇꯧꯔꯕꯗꯤ ꯌꯨꯝꯁꯤꯗ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯀꯧꯔꯦꯜꯅ ꯇꯥꯕ꯭ꯔꯥ ꯅꯨꯄꯤ, ꯇꯥꯖꯧꯅ ꯍꯥꯏꯔꯤꯁꯦ? ꯅꯥꯄꯜ ꯋꯥꯡꯂꯝꯃꯤ ꯃꯧ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯏ ꯍꯥꯏꯕ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯁꯨ ꯃꯆꯦ ꯑꯃꯗꯤ ꯃꯅꯥꯎꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤ꯫